ngasi phong tuan siphongsingdigi amasum thokiba thagdo wathokingdigi maru oibe I pausing khongacharaga Manipur top channel gi maikedi gi myam da share tawji han mawter myam hauji tholak po order ma Manipur myam na khangjin bda aduki matik kana du paw ma hana la khochara kan myam da share tawjaramge Government of Manipur Home Department gi order ma to myam asi tang kun ngam to April ing nesing ni kun ngam to ngasi to po order ni aduga khoin sana khange myam khoi gi Manipur da हाइदि नाइट कर्फ्यू अदुगा मी पुनबा अदुगा रोस्टर नाइन दुकान सिंग थोंग हांगबा यावना एप्रिल की तांग 19 दा ऑर्डर मा सरकार की मेकेरी थोखरे दु लोर मतुंग सिम्या कोविड-19 सि नाबजि हेंगलकपना मरम ओइरा कांदा अतोप अहेनबा खराम सुम हपसिलगली मैम सिगे अहेनबा सिंगसि करन करम मनो हाइबदु मैम दा पाथोकसरके मैम लुफुक्ता मिनसि अहानबदा मैम कोई इमा काइथेल अहुम अमसम एजॉइनिंग टेम्पररी मार्केट सि निमित तरानिगी ओइना थिंजिनबा हाइबिसिनी अदुगा शॉप अहुम सिगी मनुंगदा अमा थंगाल बाजार अमसम पौना बाजार की गरीदा लेरिबा शॉप सिंगसि रोटेशन नाइना हांगबा खुदम मोइन हायराबदा अहानबा निमितना शॉप नंबर 147 हांगबा अदुगा अनि सुबु निमितना शॉप नंबर सि 258 हांगबा अमसम अहुम सुबु निमितना शॉप नंबर सि 369 असुम हांगबसिनी अदुगा अतोपमना होलसेल अमसुम ग्रोसरी आइटम सिंग योनबा शॉप सिंगसि मसजिद रोता लेबिस मुखुगिसु अहुम लेबेबगी मनुंगसिदा शॉप अहुम सिगि मनुंगदा अमा खुदम ओइना सुमना रोटेशन नाइना अहान बदना मु शॉप नंबर 147 हांगबा अदुगा अनि सुबदना मु शॉप नंबर 258 हांगबा दो खुदम ओइना अहुम सुबदना मु शॉप नंबर 369 असुमना रोटेशन नाइना मु हांगबसिनी ngari gali dasu shop home gi manung sita ma sumna protection naina hangwasi haibadi ahan manu mitana shop number 147 du ani subun mitana shop number si 258 hangba aduga ahum subun mitana shop number si 369 sumna rotation naina hangbi basini amasum all public transport vehicles khudam oina harabada bus gumba winger gumba amasum magic vans gumba auto rickshaw gumba e rickshaw gumba असुमाइना पैसेंजर सिंह पुब मतमदा यामबदा मियोय सीट कैपेसिटी दुगी तंखाय खतंग पुबी अदुगा मखोय सिंगदु पैसेंजर सिंगदु सुसोय सोयदना फेस मास्क उप हाइबिसिनी अदुगा अरोयबा पॉइंट मु मैम अतोप मार्केट सिंग हाइबदा अतोप डिस्ट्रिक्ट सिंग दा लेबा मार्केट सिंगदी डीसी अमसुम एसपी सिंगना अथुबदा मखोयना सनागदबा रिस्ट्रिक्शन सिंग ऑर्डर थुकपा हाइबिसिनी M. Hais Khan, IC, Chief Secretary and Chairman, State Executive Committee, Government of Manipur, no Kuya Pidno Tadoropa, Order Sinasu, Makatana Pali. Makasa Tarakpoina Topamaruba Paukrana, Dokana, Main Sacre, Gari Masaya Cre, Nasinung Tilpung Humrum Taba Matamda, Morekai Tel the Labor, Citizen Welfare Club Kimakada Hang, but Tukana, Main Sak to Amang Atatokre, Heidi Tukanadu, Laisang Tem, Santi Kopa, Nupi Amagini Heidi, Dokanadu, Petrol Guan Bapamni. May adu matau karam na sakpa horakpano khang mangamdrabasu electric short circuit gi hawbo igani haina phungdok narakli may sakpa aduda adugi manungda leidiba posai ayamba mayna sakpa galonena dukan aduda thamba paisa khara amadi dukan mamangda khamduna thamba two wheeler gari amasu mayna sakpa da yawkhre haidi dukan asigi mathakta leiba citizen welfare club asigi thong thonau yauna उगी सरुकसिंग मैंने साखी है सुपाउसना मखाताना पल्ली अतोपा पाव नमो रिम्स की महरोइसिंग वांगांग बयारोय थिंगलिबा करिगिनो एमसु रिम्स की दिना हॉस्टल लैरिबा महरोइसिंग सनातन मिसी की मतांग वाफम अमता फुंगदोक यारोय हैना थिंगबगी मरम लैबाक म्याम खंगना सिंगदोकदबनी हैना एमसु हेडक्वार्टर पांथोकपा पावगी मिफम अमदा महरोय लुप असिगी वाइस प्रेसिडेंट लाइश्रम अथौबना फुंगदोखरे रिपोर्ट की मतुंग इन मिसी एसी सिंगनिंगाय ओय मिसी एसी की मतंगदा मपुंग फाना थिगतपगी तंगाय फदब लई हाइनसु मखाताना फुंगदोरखली मणिपुर थोकलिबिसि मेम अंग अंग पावनी मखासे तरकपोइना अंग को पावंग मेम द शेयर तौजगे थोंगी योट तत्पदगी गाड़ी पल्लगा लैरुरे असो अपंदी याहौदरे पसोय केंद्र अमदी उरिपो केंद्र फाउनरिबा लंजिंग असौबा मदी इरोय सेमबगी नाम्बुल तुरेल मथक्ता साबा योट की थोंगसी ngasi ayu tuition gi angang thin basatpada yot singadu tek laga gari puthabagi thaudok thokre thaudo adu aso apandi yahaudre hairiba thong asigi phampak ki saru adu hanadi upak oiramani madugi mahuta yot ki patna phampak oiduna lakhibani nungju nungsana maram oiduna khot hing haigatlaba matung matat tatpegi thawong lakhibani
ngasi ayuk tuition gi angang thinba lakpa bolero putthabadagi lengba yadana thong mathakta yanduna lekhi thong asigi lampak asi asuki matik kiningai oiduna lanthok lansin tawbada mi paiba pokpo kuirabani gari kaya amasu khudong thiba nangkhrabani gari masa kaya su lanthok lansin tawbada natana angang yauna miyoi kya khong su lanthok lansin tawribani thong asi yamna maru oiba thong amani CRP group center su langjing asaubagi thong adudagi khajiktang makharomda satlaga lairibani pari imam sinam sangsu lairi langjingi Don Bosco School su lairi thong adu lanthoklaga Zoological Garden lairi Central Agriculture University lairi numit khudingi thong asi miyoi lising kyana lanthok lansin tawriba mapam amani asiguma maru oiba thong asi matau karamna phampakta yot ki pipe haplibano haibisi asabu hang ama oiduna laklibani meter yankhai muktang sangwa thong asi ngasi phawba RCC gi thong oina sadabagi maram si kari lebege asiguma Imphal City degi kilometer mari rom lap asida leiriba thawong asinadi manung hanjin mafam singdadi kari oigani haibu wohang kya lakli loisilakpo oina topa maru oiba paw kharaga mayamda share tawjaramge hidak manghanbada Manipur makok thongli laiba asida COVID-19 gi vaccine kap hawkhibadagi hawjuk phawbada yamlaba vaccine dosing manghan khibaga loinana manghanba asida Manipur su sauna saruk yari laiba asida COVID vaccine kapa horakraba matungda state kayada vaccine gi awat palaire heba wakat singlakpa marakta right to information eki makhada hanglakpa wahang singi pirakpa pakhomda COVID vaccine dose yamna manghalle heba khangnarakpani thasigi taramatui phawbra tuan bi state singda COVID vaccine dose crore taragi manungda dose lakh nifugamari manghalle haina center gi response amada phongdorakli khwaidagi hena manghanba state na Tamil Nadu ni punna mangkiba dos masingi sada taragani thoi state asida mangmani atai state khrada mangkiba sangna Haryana da sada 9.74 Punjab da sada 9.2 Manipur da sada 7.8 amasum Telangana da sada 7.55 ni RTI gi pakumadugi matung ina vaccine manghandaba state singdi Kerala West Bengal Himachal Pradesh Mizoram Goa Daman and Diu Andaman and Nicobar Islands amasum Lakshadweep ni state kharada misinga sanadana vaccine center na piraga BJP na lenga paiba Gujarat kumba state na vaccine dose hena pi haibu wafam ama laktuna center ga state kharagi gi marakta kanna unkhatnari Maharashtra Punjab amadi Delhi na singba state singi misinga sanana COVID vaccine pi de haina state singna center bu michang mikhai naibigi mawongda maral siribini center na di state sing amadi union territory singda vaccine dose sing ningthina pibaga loinana asabu state singda ningthina piri adubo ningthina planning tawdabana hidak mangbani hidak watpanati haina phongdoktuna laklibani haina su pawsina su makhatana phongdorakli loisilakpoina topa tentakpa pawmana Susampur gi DC Susampur DC Pawan Yadav COVID-19 positive oibidigi home quarantine tokre maki special collection ngarang lauraga ngasi maki result lakpa positive oire haiba khangma ngamkhi Susampur gi oina ngasi phawre active case kunthra ga manga sure masigi manungda nupa kunga tare nupi nipani hairene su pawsina makhatana su phungdorali du mamaina pathoksa gi bla ki bulan ki kya yaros mem nga pigine duga anobu I paw hek lakpaga mem da update pi bangamna phona jara kana Manipur top channel gi mekedi gi mem da request tawjari ado hausiku inadi matang sa kaina resen thank you